ngasi numidang wairam phongkiba tongan Manipuri sifongsingdigi amasum thokiba thawdo wathoksingdigi maru oibe I pauksing khongatcharaga Manipur top channel gi maikedi Miyamna share tawzigi hanbada ngarang numidang wairam sawrakna pung manga khar helakpada Thawal police station gi manung sanba laisangthem yoramdaida Gari Huran gani Tourambadagi Miyamna Tanaraga Phubada ama lekhidre miyoi anina sokpadigi hospital Leikatnari thawdo asi mayang Imphal Police Station manung chanba khela khongda A star registration number yaudaba amada lakpa miyoi ahumna pleasure Gari ama Huran ba hotnaringaida lamdam adomgi Miyamna khanglakpadigi A star tongduna lakpa miyoi ahum Tanarapada laisangthem yoramdaigi IBR road amagi mayada ngagi pham amada car adu tashinkibadigi Miyamna car adu tonglakpa miyoi ahum phubadigi miyoi ama laikhidabani amasum thawdo aduda laikhidraba miyoi adudi sangai yumpham sabal laikaidigi MD aboisai sei kungamari apokpa MD manini thawdo asigi matangna Thawal police na case ama laukhattuna thigatpagi thabak sathari hainasu thajaniai oiba pawmana makhatana su phungdorakli atopa pawmana hauji oirakliba Congress party gi fiwam yengsinanaba AICC gi Manipur state ki in charge Bakta Sarandas Imphalda thonglakre hairi amasum tang kunga tarukta MLA khara disqualify tarakpa yana leiriba asida Congress party na government semnanaba party reorganize tauba lakpani haina Bakta Sarandas na paumisingda phongdokre hainasu pausna makhatana phongdorakli amaromdana BJP legislature singi mi phamama ngasi CM na Sire lauduna CM secretariat pangthokani hari mi phamasina thasigi kunga tarukta Supreme Court na laukthokani panariba parliamentary secretary Tanaraga thoigi case asi judgment oirakpa yabagi political goeba khanagani haidi hainasu thajanigai oiba pawmuna makhatana phongdorakli aduga makha satharjarakpa oina mem ngasi goeba Leibakski COVID-19 update Miyamna thamjage Miyam loifoktaminasi Leibakski goeba COVID-19 update ta haukiba pung kunga mari asida leiba asida miyoi lising ni phugani thoiga supnagi taraga manga nauna COVID-19 na positive oiba thengnarakre aduga leibak thiba mana hairiba pung kunga mari asida yamlaba miyoi habidi hana COVID-19 na laikhidabagi sangsi hengalaktuna miyoi lising ahunga samapanga maudragani pan COVID-19 na leiba asida haukiba pung kunga marida laikhidre haina ngasi pung ayugi pung nipan phoki oiba thagalakpa update ta makhatana su phungdorakli amasum pau si makha sathajarakpo oine state sigi wangbra thokpa pau khara Miyamda hapsage Afghan Army Chief India da laklaba yai Afghanistan gi Army Chief General Wali Mohammed numit humni gi marueba khongsat amada July 13 ta India da laklaba yai haina khongsat asiga mari leinaba miyoi sing ngasi phongdokre makoina phongdokpagi matungina magi khongsat asigi manungda General Hamajaina mahaka fammanaba General MM Narabane amasum National Security Advisor Ajit Doval yauna Indian military gi makok thongbasinga wari sanagani miyoi sing adugi maraktagi amana haki maki khongsat asina leibak anigi marakta ngak siengi lamda tengbang pinaba hengat hanabagi matangna mapung oiba miyeng thamgani mamangi thada Afghanistan President Ashraf Ghani na General Yasin Ziagi Mohta General Wali Muhammad Ahmad Jai leibak tugi anauba Chief of Army Staff when hafkibani amaramda Pakistan leiba Afghanistan gi ambassador gi masanupi matam khara kidnap tawrukhibagi matung leba anisigi mari soksilakpa hengar halaklingai mara Afghan Army Chief ki India khongsat asi pangthokadabani hainasu pausna phongdorakle atopa pawamana kabokai gi attack ta Sire Uttarakhand gi Tehari district ki Durogi khunda ngasi kabokai gi attack ta sahi yankhai rom surabi nupi ama sikre haina official singna phongdokre Forest Range Devendra Singha pundirna phongdokpagi matungina Gundri Devi kobi nupi adu labuk amada thabak sudunu leidingeda kabokai aduna attack tarokhibane numit humni gi mamangnasu khun asimaktada kabokai gi attack ta nupi ama sikhibani haina pausna makhatana phongdorakli Marak thana Assam ge pawm Miyamna hapsaramge English singaniga taradagi Assam da rape case lising kun hena register tawki Chief Minister Himanta
ꯍꯧꯈꯤꯕ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯗꯒꯤ ꯑꯁꯥꯝꯗ ꯔꯦꯞ ꯀꯦꯁ ꯂꯤꯁꯤꯡ ꯀꯨꯟ ꯍꯦꯟꯅ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯉꯔꯥꯡ AIUDFꯀꯤ MLA Aminul Islam Senior hangkibu wang amagi pakhumda Chief Minister na haiki state sida haukiba ing lising ani taradagi satliba sai asigi June kuntra fawbada punna nupi da sathaba crime ga mari leinaba case lakh amaga lising taraga ni thoiga samriga humdra ga taruk register tawki hairiba nupi da sathaba crime ga mari leinaba case sing asigi manungda rape case lising kun ga saniga nifu ga manga yauri haina magna fongdokhi Mana haki hairiba matamsigi manungda mi hatpagi case lising taraga mariga sahunga kunga mathoi mi phapgi case lising yankhai ga teretka sani panga ni fugani thoi mob linking gi case saniga marfuga humdoi drug lalonbigi case lising mangaga sani panga yankhai ga teret amasum huran sinthi tobigi case lising aniga samapanga kunsu register tawki Masigi matakta ing lising aniga taradagi state asida senja thumjaga mari lenaba case sahumga yankhai ga humdoi register tawki haina phongdokladuna sarman haiki senja thumjagi case sing asigi mari leinana miyoi songa ga humdra ga nipan faki congress ki MLA Kamalkhia de hangba wahang amagi pakhum the chief minister haiki national register of citizens NRC update tawigi thabakta haujuk phawda lupa crore lising amaga songaga kunga teretka .90 sading tokre haukiba ing lising ani taraga mapan gi august kuntraga mathoida phongkiba final NRC haujuk phawbagi oina register general of India RCI na notify tawdri haina sumana phongdokhi parma yabadi NRC update tawbigi thaba asi supreme court ki miyang makhada sathabani amadi assam da haukiba ing lising ani taraga mapan gi august kuntraga mathoida phongkiba NRC gi final list aduda applicant crore 3.29 gi manungda lakh 19.07 gi ming yaukhitabani hainasu pausina makhatana phongdorakli amasum pausu lusilakpo ngasi phonggi bisi phongsingna maru ebe headlines khara Miyamna pathoksagi MP laisemana center gi pungning singsinkhre Rajya Sabha ki MP Maharashtra Laisim Sana Jawbana Manipur ki outer parliamentary constituency dagi assembly segment nipan lautholaga inner Manipur parliament constituency da hapsinana ba center taksin khre haipa pawmani amaromdana police na fine thian bagi thapuk sataki COVID-19 laisitagi ngak thokna ba lengang akhana ba thapak laukholi ba marakta helmet uptaba curfew thugai duna satpasing Manipur police na farga fine leptana thiali ngasisu curfew thugai be helmet uptaba miyoi marfugani pan tuan tuan district singdagi fagalaba matung lupa lising kuntrau gomdagi supnagi yankhai gi apunba fine gi senpam thialaga matung da tawdana ba warning tawraga thadokhi haina nodal officer COVID-19 for Manipur police ki IGP ops ki staff officer Rojit Iromna phongdorakre amaromdana mo hana su faru raba gari huran bani haiba ama amukasu fare huralakpa gari taret phangba ngamkhre Imphal West Thoubal district police command ki apunba kangbuna gari huran ba miyoi ama phaba ngamkhiba ga loinana gari huran ba sijinaba alto car ama loinana huran khiba bolero jeep Honda Activa ama amadi atai huralakpa gari marisu phangba ngamkhre haina pawmuna phongdorakli amaromdana CM na opposition gi thawong condemn tawkhre ngasi parliament session manung parliament ki proceeding da apan bamadi yaikhai thingai ba pinana po opposition gi thawong minister N Birena akan mamona condemn tawkhre haba pawmsu maroiba pawmoina fongnari duga ma hojikoinadi matang asa lusinjragi maroiba ipawsung update pizarhi ge duga pathoksa ki bi so ki plan ki bi yarosum yamna ngapigani anobu ipawsung ngaminasi and thank you